Welcome to Manipuri Horror Tube. Ahanmamaktada yingpiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba fangbinabagidamakta bell icon busu nambiramu. Ngasigi wari asi 2020 da release oikiba The Call hariba Korean movie asigi maramdani. Movie asi yamna interesting oba thriller amadi mystery da yungphom oiba movie amani. Masigi ratings di IMDb da 7.1 out of 10 aduga Rotten Tomatoes da 100% fresh ready. So ma'am thangta batawdana let's roll the intro. Movie asigi ahobada nupi ama utli magi ming Seon haina kawi chahina 28 aduga mase magi mama nabagi maramna makhoi kungang aduda halakpani haina uwa fangi makhoi gi yum madu rural area da lerami mana lakpada lambi da sangho ko banu pa amana mabu liptirami sangho makhoi family ka hana dagi khangnarak pamire moirami mado strawberry farmer amani Seon train da phone le hore haduna sanghogi phone adu ngahak boro tawki makhoi yum aduda amanba landline phone ama sulerami mana adubu activate tawraga magi phone aduda call tawki maduda kanano mamana call adu pairaki tugo mabu phone du pini adubu madugi mahuta paisa pina na bairaki tude ma khumge haduna tawbada call adu katoiki mana mu dial tawi adubu call adudi changidre nga madunda kolam glai manade magi phone hugi banupi aduna tawrakni khanduna paikhalu adubu yungsu kobi nupi amana nang haido chumme agi imase sathina phatte aduna hairaki sionna kanano aduna ngi adus nang sunhina tro aduna laki maduda wrong number or mal haduna call adu kakthakki sigi tungda Seon mamaga unabu hospital da jakki maduda magi mama da brain tumor oibagi maramna mafam aduda admit oibani haiba khangmangami Seon magi mamaga relation karan wanaramde haibadi mamagi maramna magi mapa laikhitabani haiduna mamabu mana nushiramde mathang numita Seon mapagi mongfamda lai tudu mapa se sikiba chahi kun fare haibadi 1999 gi November gi 27 da sibani haiduna iram si matang se yam important oba sin namakami numidang da Seon da amuk yungsuki call laki call adu amuka nang sunhi natra hairaga mabu mamana black magic tawgidawre kanbiyu haiduna kanna lauraki Seon di gyanmen amata taramde wrong number ni khalladuna amukka kathakki ahingda Seon tumlingai kanda makongda maina chakebagi dagama ubu fangi na matunda corridor da nappa photo ama tarakpadagi Seon chu tumba kaikhi mana karino haiduna yingthokpa tholokpada magi mama babaga kapminaba photo du makhada taduna lerami mana muk theke na yopi adu yesilli yopi du manung lomda lisinduna taki haisinadi phaklang sigi wang mada secret room ama sulerami mana phakai duna yengba kanda makhada siri ama sumsum kumthagi tude ma su kumtharaki aduga achouba hole ama lerami mana mafam aduda box ama khatinglaki box adu yungsukki orami maduda diary photo cassette na chingba loina lerami diary do hangluba kanda yungsuki 1999 gi November 26 da lawkiba photo ma yaurami haibadi Seon gi mapa sibagi nongma mamangda Seon photo du puraga sanghoda nupi asi kanano nang khangbra en ma se simanra haduna hangki maduda sanghona natte ma siman natte magi mamani and makoi thaina noina leitringe ye kanda yum sida caretaker oina lerami haduna hairaki adubu kuiraba wari oibana mak makata ba khangdre aduna kaure halamnaga chakki lambi da lakpada Seonna sunhi gi ming iba dukana maka makoi yumanata leramba thengnaki haisinadi yungsuk sunhi da call tawrini na torokpada Seon do oina changlakpani haibisimadi soidre hoi wari si khatang mong amada malang mayam ngai biu makha tarakli nungai bisa hurakagani chahi
1999 dagi Yungsuk na call toropada 2019 ki Siyun da call ase phangbani habdi pass gi call se lakpane ba sigi matung da Yungsuk ki call amuk lai duga koilaw lawraga aigi imana aibu mai thaduna hat ka dawre aibu kan biu haidun lawrakhi asomda 1999 da Yungsuk pu mamana hat anaba mai chukhalakhi physically 2019 da su Siyun na lady ba yumsida mai khuna maham khuding sandoraki du bada Siyun su kara kara khangmangam lagi mana Yungsuk ta call tawki duga harami basement ta nagi diary amadi photo phanglaki and ibani se connected oiba dawna tawi ai 2019 da ki call torokpani maduda Yungsuk na wrong number oir mali khanduna call adu thamge na tawi maduda Siyun ngasi Gimpo airport ta plane ama crash hoigani hanaraki sidagi 1999 gi amugulaki masigi numidang da Yungsuk amadi magi mama table da chak chaminarami matang sida Yungsuk se mental hospital dagi lokthorok pata mangairi haiduna utli haisinadi masi mentally stable natte and magi mama na mabu chana na bomong chada ba kya pirami dubu mama nampu da chaba taki Yungsuk mama bu yamna nushiramde kasma se mama atombini and ma busu tathi tawoina tobirami mama na haraki akoi yum hongdok torobani aduga nangsu phibam khara fagalagani matang da TV da plane crash hoibagi news amode sida Yungsuk punga ngaki haisinadi Siyun na harakli ba wado achumba ngak to oramle Siyun amadi Yungsuk numit humni leptana phone da wari sanaraki mabani ma mama bu nushiramde Siyun gi na mapasi kibagi mara mama na ni haiduna and Yungsuk na mama do angau bini amadi black magic to bini haidun mabani mag yam harau harau na loina minar pa horakhi Yungsuk na haidami mabu mama na 24/7 yum dagi mapan thokhandi aduga room da su lock to biraga thambirami sina su mama bu nusi tabani harakhi Siyun na mu magi mapa se gas cylinder pokharak padagi sibani and si pumba mama na gas stop adu lekhat lambadagi adum thokibani haduna rakhi today most shockingly 1999 da Siyun ki family Yungsuk oina leidiba yum sibu leiba lakhi yam hong na phangba amadi achauba yum oibagi maramna makoina su yam pamjaki siubada Yungsuk na Siyun da call tawraga mapagi amadi magi angang oidingai gi khojel du tahanki du tabada Siyun khang mangamna kaptharaki sidaidi Yungsuk wakalama laktuna Siyun da ai noi bababu kan biba ngamgani haduna rakhi dugagi November 27 da Yungsuk yum dagi hurana tholokhi duga town da Siyun hoina leidiba yum adu da yoroki yoraba matungda cooking gas stove to lekhat aduna lermi mana tuminna changlaga madubu leithaki and pokhai ga dobo lerambado pokhai yaudre somda 2019 da su Siyun gi yum da changes mayam amala ngawdana Siyun gi samadu su yam sanglakhi magi mobile phone adusu magi table de lerami magi kalakta maina chakhibagi marga dusu loina mangki anowo punsi ama lapagum tawki magi mapa Mr. Kim su mayum de lerami haisinadi past to 1999 da toropa changes tuna 2019 da effect lak Siyun mapa bu ubada yam emotional orakhi kasmak pikling edagi mapa gi yam close ne sigi matang da ikona 1999 gi sin namot laki maduda Yungsuk na walda magi khutki mami ama yiki chapmanana 2019 da su Siyun na walda mami adu tabu ki sina takpadi past tarupa pumba future da chap chana leramgani madu khudak to oirabasu matom ta on ba porak pangami matang si yam important oiba moment ama kakni sina aloiba da wari kya marum leidi Siyun gi oinadi punsi da pain da ba nuai ta ba pumba changes kya ama lakhi dubu Yungsuk ki oinadi karimata on ba leramde magi mama na mabu mantra jantra tawsinduna yam wana thambirami nomadi mama na future da Yungsuk mi hatpi ama oirakani ma chawrukpade miyam gi oina yamna awaba tarakani haiba uba phangnaduna mabu hatna ba thawranglaki sigi numitsi da Siyun amadi Yungsuk ani gi conversation taraduna mama phattabi edu Siyun da nangai gi chanupi da ngasi dagi hawna call tawrakano mong charoi haduna chairaga thamki Siyun mi pairaduna net da 1999 da thokiba date aduga address aduga haptuna thiki duda Siyun bo mama tombina hatpagi mama bu arrest tawki haiduna iraga lerami
ꯃꯗꯨꯗ ꯃꯃꯥꯅ ꯃꯥꯕꯨ ꯃꯦꯟꯇꯦꯂꯤ ꯏꯜꯅꯦꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯐꯍꯟꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯥꯟꯅꯗ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯗ ꯇꯨꯃꯤꯟꯅ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯁꯤ ꯎꯕꯗ ꯁꯤꯌꯨꯟ ꯀꯤꯃꯟꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯌꯨꯡꯁꯨꯛꯀꯤ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤ꯫ ꯆꯥꯟꯅꯅ ꯌꯨꯡꯁꯨꯛꯀꯤ ꯀꯣꯜ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯌꯨꯟꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯣꯏ ꯃꯃꯥꯅ ꯅꯪꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯤ ꯇꯥꯕꯗ ꯌꯨꯡꯁꯨꯛꯁꯨ ꯑꯍꯤꯡꯗꯣ ꯉꯥꯏꯈꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯃꯃꯥꯗꯣ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯊꯣꯡꯒꯤ ꯃꯅꯤꯡꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯈꯤ꯫ ꯁꯤ ꯇꯥꯕꯗ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡꯗꯨꯅ ꯑꯣꯏꯅ ꯃꯃꯥꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯗꯩ ꯃꯥꯗꯨ ꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯍꯥꯛ 2019ꯗꯁꯨ ꯀꯥꯏꯗꯅꯣꯃ ꯂꯩꯔꯤ꯫ ꯌꯪꯁꯨꯛ ꯐꯥꯔꯁ ꯇꯥꯏꯝ ꯐ꯭ꯔꯤ ꯑꯣꯏꯔꯛꯄꯅ ꯃꯥ ꯀꯣꯏꯕ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯚꯔꯤꯠ ꯆꯤꯀꯟꯁꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯂꯒ ꯆꯥꯈꯤ꯫ ꯑꯁꯣꯝꯗ 2019ꯗ ꯁꯪꯍꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯨꯔꯒ ꯁꯤꯌꯨꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯩꯗꯤ ꯁꯤꯌꯨꯟꯅ ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯋꯦꯇꯔꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯖꯨꯁ ꯈꯔ ꯇꯥꯈꯤ꯫ ꯑꯁꯣꯝꯗ 1999ꯗ ꯁꯪꯍꯣ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯨꯔꯒ ꯌꯨꯡꯁꯨꯛꯀꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯐ꯭ꯔꯤꯖꯇꯒꯤ ꯌꯨꯡꯁꯨꯛꯀꯤ ꯃꯃꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁ ꯐꯪꯂꯛꯈꯤ꯫ ꯑꯁꯤ ꯎꯕꯗ ꯁꯪꯍꯣ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯕꯨ 2019ꯒꯤ ꯁꯤꯌꯨꯟꯗ ꯑꯣꯏꯅ ꯀꯣꯜ ꯑꯁꯤ ꯆꯪꯂꯛꯈꯤ꯫ ꯍꯥꯏꯁꯤꯅꯗꯤ 1999ꯗ ꯇꯧꯔꯛꯄ ꯀꯣꯜ ꯄꯨꯝꯕ 2019ꯒꯤ ꯁꯤꯌꯨꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯤ, ꯍꯥꯏꯕꯗꯤ ꯂꯥꯛꯏꯑꯕꯀꯣ꯫ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗ 1999ꯗ ꯌꯨꯡꯁꯨꯛꯀꯤ ꯑꯁꯦꯡꯕꯗꯣ ꯐꯥꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯁꯪꯍꯣꯕꯨ ꯌꯨꯡꯁꯨꯛꯅ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯀꯣꯜ ꯂꯥꯏꯟꯗ ꯂꯩꯕ ꯀꯧꯕꯅꯤꯅ ꯁꯤꯌꯨꯟꯅ ꯁꯪꯍꯣꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯥꯕꯒ ꯈꯪꯕ ꯉꯝꯈꯤ꯫ ꯀꯩꯅꯣ ꯍꯥꯏꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯣꯜ ꯑꯗꯨꯁꯨ ꯇꯠꯈꯤ꯫ ꯁꯤꯗꯒꯤꯗꯤ 2019ꯗ ꯑꯑꯣꯟꯕ ꯑꯃꯒ ꯂꯥꯛꯈꯤ꯫ ꯁꯪꯍꯣ ꯆꯍꯤ 10 ꯃꯃꯥꯡꯗꯅ ꯁꯤꯔꯝꯂꯦ꯫ ꯃꯥꯒꯤ ꯁ꯭ꯋꯦꯇꯔꯗ ꯇꯣꯠꯂꯝꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯌꯨꯟꯅ ꯁꯪꯍꯣꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯗꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ 1999ꯗꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯎꯈꯤ꯫ ꯁꯤꯌꯨꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯈꯤ ꯑꯃꯗꯤ ꯁꯪꯍꯣꯒꯤ ꯃꯔꯝ ꯊꯤꯒꯠꯈꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪ ꯆꯍꯤ 10 ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗꯩ ꯁꯤꯌꯨꯟꯗ ꯄꯨꯂꯤꯁ ꯑꯗꯨꯅ 1999ꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯌꯦꯡꯍꯜꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯌꯨꯡꯁꯨꯛ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯁꯨꯡ ꯁꯪꯍꯣꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯃꯔꯗꯔ ꯇꯧꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯐꯥꯗꯨꯅ ꯊꯝꯈꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯨꯟꯍꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯁꯨꯟꯍꯤꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯊꯥꯏꯅ ꯌꯨꯡꯁꯨꯛꯇ ꯐꯥꯒꯤ ꯑꯃ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯨꯟꯍꯤꯒꯤ ꯃꯈꯣꯡꯕꯨ ꯃꯥꯅ ꯃꯩꯅ ꯆꯨꯈꯤ꯫ ꯃꯩꯅ ꯆꯥꯛꯊꯣꯛꯈꯤꯕꯒꯤ ꯇꯥꯛꯐꯝ ꯑꯗꯨꯁꯨ ꯁꯤꯌꯨꯟꯗ ꯌꯦꯡꯍꯟꯈꯤ꯫ ꯌꯨꯡꯁꯨꯛꯄꯨ ꯄꯣꯛꯄꯤꯔꯝꯕ ꯑꯁꯦꯡꯕ ꯃꯃꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯃꯦꯟꯇꯦꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯁꯤ ꯄꯨꯝꯕ ꯖꯦꯅꯦꯇꯤꯀꯦꯂꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ 1999ꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯈꯛ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨ ꯑꯣꯏꯔꯝꯃꯤ ꯑꯦꯟ ꯃꯥꯗꯣ ꯌꯥꯝꯅꯁꯨ ꯌꯪ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ꯫ ꯃꯥꯒ ꯃꯥꯒꯤ ꯁꯤꯅꯤꯌꯔ ꯑꯃꯒ ꯌꯪꯁꯨꯛꯀꯤ ꯌꯨꯝꯗ ꯁꯪꯍꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯪꯁꯨꯛꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯈꯤ꯫ ꯕꯠ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯕꯣꯛꯁꯇꯨ ꯎꯔꯗꯨꯅ ꯌꯪꯁꯨꯛꯇ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯌꯪꯁꯨꯛ ꯁꯤꯌꯨꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯈꯤ꯫ ꯃꯗꯨꯗ ꯁꯤꯌꯨꯟꯅ ꯅꯪꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯁꯪꯍꯣꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯅꯪ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯇꯥꯕꯗ ꯌꯪꯁꯨꯛ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯤꯌꯨꯟꯗ ꯃꯥꯕꯨ ꯀꯟꯕꯤꯌꯨ, ꯃꯥꯕꯨ ꯐꯥꯈꯤꯕꯒꯤ ꯃꯔꯝꯗꯨ ꯊꯤꯒꯠꯅꯕ ꯀꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯨꯟꯅ ꯃꯤꯍꯥꯠꯄꯤ ꯑꯃꯒꯤ ꯍꯦꯜꯞ ꯇꯧꯅꯤꯡꯗꯕꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯗ ꯌꯨꯡꯁꯨꯛꯅ ꯌꯥꯝ ꯁꯥꯎꯔꯛꯈꯤ ꯀꯁ ꯃꯥꯅꯗꯤ ꯁꯤꯌꯨꯟꯒꯤ ꯍꯦꯜꯞ ꯃꯆꯥ ꯐꯥꯎꯕ ꯇꯧꯕꯤꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯕꯤꯃꯜ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯊꯣꯛꯈꯤꯕ ꯎꯕꯗ ꯌꯪꯁꯨꯛꯇꯤ ꯌꯥꯝ ꯈꯝꯊꯦꯡꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯦꯅꯤꯋꯦꯁ, ꯁꯣꯝꯗ ꯑꯣꯐꯤꯁꯔ ꯌꯪꯁꯨꯛꯀꯤ ꯃꯔꯝꯗ ꯊꯤꯒꯠꯄꯗ ꯃꯥꯁꯦ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯃꯗꯤ ꯕꯣꯔꯗꯔꯂꯥꯏꯟ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯁꯑꯣꯔꯗꯔ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯁꯤꯗꯒꯤ ꯒꯦꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ꯫ 1999ꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯤꯌꯨꯟꯒꯤ ꯃꯄꯥꯒ ꯆꯍꯤ 9ꯗ ꯐꯥꯔꯤꯕꯤ ꯁꯤꯌꯨꯟꯒ ꯌꯨꯡꯁꯨꯛꯀꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯉꯁꯤꯁꯦ ꯃꯈꯣꯏ ꯌꯨꯡꯁꯨꯛꯀꯤ ꯃꯃꯥꯒ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯜ ꯇꯧꯅꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯟ ꯃꯈꯣꯏ ꯑꯅꯤ ꯌꯨꯡꯁꯨꯛꯀꯤ ꯃꯃꯥꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ, ꯍꯥꯏꯕꯗꯤ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯡꯁꯨꯛꯅꯗꯤ ꯃꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯀꯧꯕꯅꯤꯅ ꯀꯔꯝꯅ ꯆꯠꯀꯅꯤ?
ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯜ ꯇꯧꯒꯗꯣꯏꯅꯤ ꯍꯥꯏꯕ ꯌꯨꯝꯁꯨꯛꯅꯗꯤ ꯈꯪꯂꯝꯗꯦ ꯔꯤꯚꯦꯟꯁ ꯂꯧꯕꯒꯤ ꯑꯣꯏꯅ ꯃꯥꯅ ꯃꯇꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯕꯥꯅꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯑꯁꯣꯝꯗ 2019ꯗꯁꯨ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯁꯤꯌꯨꯟ ꯃꯄꯥꯅ ꯗ꯭राꯏꯚꯤꯡ ꯇꯥꯛꯄꯤꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯄꯥꯗꯣ ꯈꯔ ꯇꯧꯗꯨꯅ ꯃꯥꯡꯕ ꯍꯧꯔꯛꯈꯤ ꯁꯤꯗꯩꯗꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯁꯤꯌꯨꯟ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗꯨꯁꯨ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯋꯥꯔꯤꯅ ꯌꯣꯝꯁꯤꯜꯂꯕ ꯌꯥꯝꯅ ꯃꯜꯂꯕ ꯃꯣꯠꯂꯕ ꯌꯨꯝ ꯑꯃ ꯑꯣꯜꯂꯤ ꯁꯤꯒꯤ ꯑꯔꯊꯗꯤ ꯃꯄꯥꯕꯨ ꯗꯤꯜꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯌꯨꯝꯁꯨꯛꯅ ꯍꯥꯠꯈ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯗꯨꯝ ꯂꯩꯈꯤꯗꯅ ꯇꯣꯛꯈꯤ ꯌꯨꯝꯗꯨꯗ ꯆꯪꯂꯛꯄꯗ ꯃꯈꯥꯗ ꯀꯣꯜ ꯂꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯜꯗꯨ ꯇꯧꯔꯛꯄꯗ ꯁꯤꯌꯨꯟꯅ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯌꯨꯝꯁꯨꯛꯅ ꯅꯪꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯐꯦꯚꯔꯗꯨ ꯀꯥꯎꯊꯣꯛꯏ ꯑꯗꯨꯅ ꯑꯩꯅ ꯏꯁꯥꯅ ꯈꯪꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯣꯏ ꯕꯕꯥꯒꯤ ꯊꯋꯥꯏꯁꯦ ꯂꯧꯖꯕꯅꯤ ꯅꯪꯒꯤ ꯆꯍꯤ 9ꯒꯤ ꯚꯔꯖꯟꯁꯤꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯂꯤꯌꯦ ꯏꯐ ꯅꯪꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯔꯝꯗꯣ ꯊꯤꯒꯠꯇ꯭ꯔꯕ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ 1999ꯗ ꯁꯤꯌꯨꯟꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ 2019ꯗꯒꯤꯁꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯁꯣꯝꯗ ꯌꯨꯝꯁꯨꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯌꯨꯟꯕꯨ ꯆꯤꯌꯔ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ ꯁꯤꯌꯨꯟ ꯏꯟꯇꯔꯅꯦꯠꯇ 1999ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯁꯔꯆ ꯇꯧꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯤꯁꯤꯟꯈꯤ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯃꯔꯝꯗꯣ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯁꯤꯟꯅꯔꯒ ꯊꯥꯈꯤ ꯑꯁꯦꯡꯕꯗꯗꯤ ꯃꯐꯝꯗꯨꯗ ꯄꯨꯡ 5 ꯇꯥꯕꯒ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯇꯨꯅ ꯄꯣꯈꯥꯏꯒꯗꯧꯕ ꯂꯩꯕꯅ ꯌꯨꯁꯨꯞꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯕꯅꯤ ꯃꯥꯁꯨ ꯌꯥꯎꯅ ꯁꯤꯅꯅꯕ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯃꯐꯝꯗꯨꯗ ꯑꯆꯧꯕ ꯕ꯭ꯂꯥꯁ ꯑꯃ ꯑꯣꯏꯈꯤ ꯁꯣꯝꯗ ꯁꯤꯌꯨꯟꯅ ꯀꯣꯜ ꯂꯥꯛꯇꯕ ꯑꯗꯨꯗ ꯁꯤꯔꯝꯂꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ ꯁꯤꯌꯨꯟꯗꯤ ꯃꯔꯝ ꯑꯗꯨ ꯈꯪꯂꯝꯃꯤ ꯌꯣꯠ ꯀꯧꯇꯥ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯝꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯃꯥꯒꯤ ꯍꯥꯠꯂꯤꯕ ꯊꯥꯡ ꯑꯗꯨ ꯐꯪꯅꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤ ꯄꯨꯂꯤꯁꯅ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯥꯒꯠꯂꯛꯇꯨꯅ ꯌꯨꯝꯁꯨꯛꯄꯨ ꯑꯦꯔꯦꯁ ꯇꯧꯈꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯖꯦꯜꯕꯨ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯀꯣꯜ ꯈꯪꯂꯛꯈꯤ ꯁꯤꯌꯨꯟꯅ ꯄꯥꯏꯈꯠꯂꯨꯕꯗ ꯌꯨꯝꯁꯨꯛ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯁꯨꯛ ꯈꯇꯪꯗꯤ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯌꯨꯟꯅ ꯃꯥꯕꯨ ꯍꯥꯠꯀꯗꯧꯒꯤ ꯇꯧꯔꯝꯃꯤꯅꯤ ꯍꯥꯏꯅ ꯈꯪꯂꯛꯇꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯇꯣꯔꯆꯔ ꯇꯧꯕꯤꯈꯤ ꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯃꯩꯊꯛꯇꯒꯤ ꯄꯨꯊꯔꯛꯄꯇ ꯃꯉꯥꯏꯔꯤꯕ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯍꯩꯖꯤꯟꯈꯤ 2019ꯒꯤ ꯁꯤꯌꯨꯟꯗꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯈꯤ ꯃꯈꯥꯗ ꯐꯔ ꯑꯣꯟꯗꯨꯅ ꯈꯥꯡꯈꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯇꯥꯛꯄꯝ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯂꯥꯛꯈꯤ ꯃꯇꯥꯡꯗꯨꯗ ꯁꯤꯌꯨꯟꯒꯤ ꯃꯄꯥꯒꯤ ꯐꯣꯟꯗ ꯃꯃꯥꯒꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕꯒꯦ ꯁꯨꯛ ꯊꯦꯡꯂꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯑꯩ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯂꯩꯌꯦ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯗꯨꯒꯤ ꯌꯨꯝꯗ ꯑꯩ ꯂꯥꯛꯏ ꯅꯪ ꯂꯩꯔꯒꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝꯁꯨꯛꯅ ꯁꯤꯌꯨꯟꯗ ꯑꯗꯨ ꯇꯥꯍꯜꯂꯒ ꯍꯧꯖꯤꯛ ꯅꯣꯏ ꯅꯃꯥꯁꯨ ꯂꯥꯛꯈ꯭ꯔꯒꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯦꯛ ꯑꯦꯗ꯭ꯔꯦꯁꯇꯣ ꯄꯤꯔꯛꯇ꯭ꯔꯕ ꯅꯪꯒꯤ ꯅꯃꯥꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯕꯗ ꯁꯤꯌꯨꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦꯟꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯋꯥꯔꯗ꯭ꯔꯣꯞꯇꯒꯤ ꯗꯥꯏꯔꯤ ꯑꯃꯈꯛ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯈꯤ ꯃꯗꯨꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯄꯥꯊꯣꯛꯈꯤ ꯁꯣꯝꯗ ꯌꯨꯝꯁꯨꯛ ꯃꯥꯒꯤ ꯊꯥꯡꯗꯨ ꯐꯪꯂꯗꯨꯅ ꯃꯅꯨꯡꯗ ꯂꯪꯈꯤ ꯃꯇꯥꯡꯁꯤꯗ ꯔꯤꯌꯦꯂꯤꯇꯤ ꯑꯃꯨꯛꯀ ꯆꯦꯟꯖ ꯑꯣꯏꯈꯤ ꯌꯨꯝꯁꯨꯛꯀꯤ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯛꯄꯒꯤ ꯑꯃ ꯊꯣꯛꯂꯛꯈꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯌꯣꯜ ꯑꯃꯒ ꯊꯣꯛꯂꯛꯈꯤ ꯃꯥꯗꯣ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯗꯥꯏꯔꯤꯗ ꯏꯈꯤꯕ ꯄꯨꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯈꯤꯕꯅ ꯏꯔꯝꯕ ꯄꯨꯝꯕꯁꯨ ꯈꯪꯃꯨꯠ ꯃꯨꯠꯈꯤ ꯃꯥꯗꯣ 1999ꯒꯤ ꯌꯨꯝꯁꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯅꯪ ꯉꯁꯤ ꯁꯤꯕꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ 1999ꯗ ꯁꯤꯌꯨꯟꯒꯤ ꯃꯃꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯁꯤꯌꯨꯟ ꯑꯃꯗꯤ ꯃꯄꯥ ꯃꯤꯁꯤꯡ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯍꯟꯈꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯆꯤꯡꯅꯔꯗꯨꯅ ꯌꯨꯝꯁꯨꯛꯀꯤ ꯌꯨꯝꯗ ꯂꯥꯛꯈꯤ 2019ꯗꯅ ꯁꯤꯌꯨꯟ ꯂꯦꯟꯗꯂꯥꯏꯟ ꯐꯣꯟ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯥꯅ ꯕꯦꯁꯃꯦꯟꯇ ꯀꯨꯝꯊꯔꯛꯄꯗ ꯃꯗꯨꯗ ꯂꯩꯔꯝꯃꯤ 1999ꯗ ꯑꯃꯨꯛ ꯃꯃꯥꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯅ ꯌꯨꯝꯁꯨꯛꯇ ꯍꯪꯕ ꯀꯥꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯑꯝꯃꯤ ꯃꯕꯥꯅꯤꯗꯣ ꯑꯗꯨꯕꯨ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤ ꯄꯨꯂꯤꯁꯅ ꯌꯨꯝꯗꯨ ꯆꯦꯛ ꯇꯧꯅꯅꯕ ꯍꯥꯏꯈꯤ ꯌꯨꯝꯁꯨꯛꯅꯁꯨ ꯍꯣꯏ ꯇꯧꯋꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯗꯨꯁꯨ ꯌꯥꯎꯅ ꯃꯊꯛꯀꯤ ꯀꯥ ꯐꯥꯎꯕ ꯊꯤꯈꯤ ꯑꯗꯨꯕु ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯌꯨꯟꯒꯤ ꯁꯝꯗ ꯐꯥꯅꯕ ꯔꯤꯕꯟ ꯑꯃꯈꯛ ꯐꯪꯂꯛꯈꯤ ꯑꯗꯨ ꯎꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯀꯩꯅꯣꯝꯗꯤ ꯆꯤꯡꯅꯔꯛꯈꯤ ꯃꯃꯥꯗꯨꯅ ꯌꯨꯝꯁꯨꯛꯇ ꯐꯣꯟ ꯑꯗꯨ ꯑꯝꯇ ꯄꯤꯌꯣ ꯃꯥꯏ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯌꯥꯔꯝꯃꯤ ꯑꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟ ꯊꯤꯖꯟꯅꯩꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯇꯧꯈꯤ 2019ꯒꯤ ꯁꯤꯌꯨꯟꯗ ꯀꯣꯜ ꯑꯁꯤ ꯆꯪꯂꯛꯈꯤ
ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ 1999ꯗꯒꯤ ꯖꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ 2019ꯒꯤ ꯁꯤꯌꯨꯟꯗ ꯑꯣꯏꯅ ꯀꯣꯜ ꯄꯨꯡꯕ ꯂꯥꯛꯏ ꯁꯤꯌꯨꯟꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯃꯥꯗꯨ ꯑꯣꯏꯔꯝꯕꯗ ꯃꯃꯥꯗ ꯌꯥꯝꯅ ꯃꯤꯄꯥꯏꯅ ꯃꯣꯝ ꯍꯥꯏꯅ ꯀꯧꯔꯛꯂꯒ ꯅꯈꯣꯏ ꯌꯨꯝꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯅꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯕꯗ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯛꯊꯠꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯅꯥꯅꯣ ꯄꯥꯏꯔꯛꯏꯗꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯃꯥꯅ ꯍꯪꯗꯦ ꯃꯣꯝ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯌꯨꯡꯁꯨꯛ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗ ꯊꯥꯡꯗꯨꯅ ꯅꯤꯡꯗꯒꯤ ꯂꯦꯡꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯄꯨꯂꯤꯁ ꯑꯗꯨ ꯁꯤꯈꯤ ꯃꯃꯥꯗꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯃꯃꯥꯗꯨ ꯐꯣꯟꯗꯨ ꯄꯨꯔꯒ ꯃꯊꯛꯀꯤ ꯀꯥꯗꯨꯗ ꯆꯦꯟꯈꯠꯈꯤ ꯌꯨꯡꯁꯨꯛꯅ ꯐꯥꯕ ꯅꯪꯍꯧꯗ꯭ꯔꯤꯉꯩꯗ ꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤ ꯁꯣꯝꯗ 2019ꯗ ꯌꯨꯡꯁꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯤꯌꯨꯟꯕꯨ ꯃꯅꯤꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯒ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯡꯁꯨꯛꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯑꯩꯒ ꯀꯔꯤꯝ ꯈꯦꯠꯅꯗꯦ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯆꯤꯟꯊꯤꯕꯤ ꯑꯩꯁꯨ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯅꯣꯏ ꯕꯕꯥꯕꯨ ꯍꯥꯠꯄꯅꯤ ꯒꯦꯁ ꯁ꯭ꯇꯣꯞꯇꯣ ꯅꯪꯅ ꯂꯩꯈꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯅꯪꯅ ꯅꯃꯥꯗ ꯇꯥꯏꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯗꯩ ꯃꯕꯥꯅꯤ ꯐꯨꯅꯕ ꯍꯧꯒꯠꯂꯛꯈꯤ ꯁꯤꯌꯨꯟ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯊꯛꯀꯤ ꯔꯨꯝ ꯑꯃꯗ ꯆꯦꯟꯈꯠꯈꯤ ꯑꯗꯨꯒ ꯂꯣꯛ ꯇꯧꯁꯤꯟꯈꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯣꯝꯗ ꯃꯃꯥꯅ ꯍꯦꯜꯞ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯁꯤꯌꯨꯟꯅ ꯃꯣꯝ ꯔꯨꯝ ꯑꯗꯨꯗ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡꯗꯨꯗ ꯌꯨꯡꯁꯨꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯌꯨꯟ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯔꯛꯂꯒ ꯃꯃꯥꯕꯨ ꯀꯧꯍꯜꯂꯛꯈꯤ ꯑꯗꯨꯗ ꯃꯃꯥꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯌꯨꯡꯁꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯃꯈꯨꯠ ꯑꯃꯗꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯁꯣꯛꯈꯤ ꯌꯨꯡꯁꯨꯛꯄꯨ ꯃꯃꯥꯗꯨꯅ ꯃꯊꯛꯇꯒꯤ ꯏꯟꯊꯔꯛꯈꯤ ꯏꯟꯅꯕꯗ ꯃꯃꯥꯁꯨ ꯌꯥꯎꯅ ꯇꯥꯔꯛꯈꯤ ꯑꯅꯤꯃꯛ ꯃꯐꯝꯗꯨꯗ ꯋꯥꯟꯊꯈꯤ ꯃꯇꯥꯡ ꯑꯁꯤꯗ 2019ꯗ ꯌꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯌꯥꯝ ꯑꯃꯟꯕ ꯑꯇꯦꯛꯄ ꯑꯃ ꯑꯣꯏꯔꯛꯈꯤ ꯁꯤꯗꯒꯤ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯁꯨ ꯃꯃꯥ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯒ ꯍꯪꯂꯨꯕꯗꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯅꯔꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯁꯨ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤ ꯃꯗꯨꯗ 11 ꯗꯤꯁꯦꯝꯕꯔꯗ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯈꯤ ꯃꯃꯥꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯃꯈꯨꯠꯇ ꯗꯥꯛꯐꯝ ꯇꯥꯔꯝꯃꯤ ꯍꯥꯏꯁꯤꯅꯗꯤ ꯃꯥꯗꯣ ꯃꯈꯥꯗ ꯇꯥꯔꯕꯁꯨ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤ ꯄꯣꯂꯣꯏꯗ ꯃꯕꯥꯅꯤ ꯃꯌꯨꯝ ꯍꯟꯈꯤ ꯑꯗꯨꯕꯨ ꯃꯃꯥꯗꯣ ꯈꯔ ꯈꯔ ꯇꯧꯗꯨꯅ ꯃꯥꯡꯂꯛꯈꯤ ꯁꯣꯝꯗ ꯌꯨꯡꯁꯨꯛ 2019ꯗꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯥꯏꯅꯦꯜ ꯁꯤꯟꯗ ꯁꯤꯌꯨꯟꯕꯨ ꯕꯦꯁꯃꯦꯟꯇ ꯆꯤꯌꯔ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯒ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯑꯃ ꯎꯠꯂꯤ ꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯁꯃꯥꯏꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ